장어. 장어. 해마. 파모. 파모네. 아씨, 베라니. 너희로 코치세다 튜션 라까네 하이다. 아스, 너희디 아한야 모이레나. 아한만 매와네. 좀 보다봐 달라 tambai. 좀 아한만 매와네. 자히 너 얘가 돼 거의. 롱가원 거. 그다이 너 너희 제기 사트승 라까니 두고. 이마, 뭐에 홈지네. 뭐야 훔치러? 이 뭐이시디 아냐 뭐이래나? 얌리래나? 타박가 로이 떠오르바 말래. 하? 이카이루노 이마나 와이 소이키바니 이카이루노? 이마, kaino 이마. 낭시마 ngawrbo kaino. 아두디 너희 오자수 톡라아니. 아도 너희 오자 nga이바 오이나네. 너희 제제지가네 ngaktang wari 사민나르무고 아이 자누 론비라케고. 너여자 톨라니. 지세가 ngawari sanasiko. 사캉 마이캉 나 보이나. 야이드나. 얘라 두디 하이누다. 제시가 아이두디 얌틸리 카사닝 말이다. 거의 12다 홈락 피해 로이 배와니. TM다서 홈락. 하이디 매트릭다서 홈락. 랭가 이런 거니다. 마디 오이라 모이드나 도. ꯑꯩꯁꯨ ꯑꯣꯏꯔꯦꯅꯤꯗ ꯑꯉꯥꯡ ꯃꯥꯟꯕꯁꯤꯗ ꯀꯩꯇ ꯃꯥꯟꯗꯕꯅꯦ ꯃꯔꯤꯔꯛ ꯑꯣꯏꯒꯦ ꯇꯧꯔꯤꯅꯦ ꯑꯩꯁꯦ ꯑꯗꯨꯁꯨ ꯀꯝꯄꯥꯃꯇꯔꯤꯗ ꯄꯥꯁ ꯇꯧꯔꯛꯏꯅꯦ ꯑꯩꯁꯦ ꯑꯁ ꯃꯦꯇ꯭ꯔꯤꯛꯀꯁꯤ ꯌꯥꯝꯅ ꯂꯨꯏꯗ ꯑꯁ ꯑꯗꯨ ꯅꯕꯥꯅꯤꯅ ꯑꯣꯏꯔꯁꯨ ꯃꯥꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯅ. ꯀꯥꯏꯗꯩꯅꯣꯗ ꯃꯤ ꯑꯩꯗꯤ ꯀ꯭ꯂꯥꯁ 4ꯒ 5ꯒꯗꯁꯨ ꯑꯣꯏꯔꯛꯏꯅꯦ ꯀꯩꯝꯇ ꯃꯥꯟꯗꯕꯅꯦ ꯃꯕꯥꯅꯤꯗꯒꯤ ꯑꯩꯅ ꯂꯝꯅꯤꯁꯦ ꯍꯟꯕꯗꯤ ꯑꯩ ꯂꯣꯏ ꯍꯜꯂꯤꯅꯤ. ꯑꯣ, ꯅꯣꯏ ꯑꯍꯨꯝꯁꯦ ꯐꯖꯅ ꯌꯥꯏꯍꯦ. ꯌꯥꯕꯅꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯃꯥꯟꯅꯕ ꯃꯤ ꯀ꯭ꯂꯥꯁꯀꯁꯦ ꯄꯨꯟꯅ ꯐꯦꯜ ꯑꯣꯏꯃꯤꯟꯅꯕ ꯑꯗꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯣꯏꯕ ꯈꯣꯠꯄꯒꯁꯦ ꯂꯣꯏ ꯃꯥꯟꯅꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯇꯤꯟꯅꯩꯁꯦ. ꯀꯩꯅꯣ ꯋꯥꯔꯤꯗꯨꯕꯣ? ꯀꯩꯝꯇ ꯅꯠꯇꯦꯗ ꯆꯤꯆꯦ. ꯆꯦ, ꯅꯪꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯗꯣꯔꯤꯍꯦ. ꯅꯪ ꯇꯥꯛꯑꯣ. ꯃꯣꯏꯔꯥ ꯀꯩꯝ ꯈꯪꯉꯔꯣꯏ. ꯑꯩ ꯆꯪꯉꯒꯦ. ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯅ? ꯐꯔꯦ ꯐꯔꯦ. 자, 오자 이나옹삐지부 두칸 밤 야우로. 드레스 카디마디 앙앙앙앙과 앙장앙과 얌 치엘이네. 카르즐리 칼리마디. ꯆꯨꯝꯃꯤ ꯈꯔꯕꯨꯗꯤ ꯂꯤꯖꯕꯅꯦ ꯗꯨꯀꯥꯟꯕꯨꯗꯤ ꯐꯝꯗꯦ ꯅꯣꯏꯁꯨ ꯃꯁꯥꯗ ꯍꯪꯍꯧ ꯌꯥꯗ꯭ꯔꯣ ꯗꯨꯀꯥꯟ ꯐꯝꯕꯕꯨ ꯑꯌꯥꯛꯄ ꯑꯉꯥꯡꯕ ꯁꯦꯠꯅꯕ꯭ꯔꯅꯦ ꯍꯥꯏꯁꯦ 자, 이 푼얌 탕이드나. ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯁꯦꯝꯕꯁꯨ ꯂꯣꯏꯁꯟꯗꯅ ꯑꯗꯨꯝ ꯊꯝꯃꯤꯗꯅ ꯑꯗꯨꯗ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯔꯗꯤ ꯃꯣꯠꯄ ꯈꯪꯉꯔꯣꯏꯅ ꯑꯩꯈꯣꯏ ꯄꯥꯅ ꯍꯥꯏꯕꯅꯤꯗ. 얘라 이따오수 너 이빠나 두칸 밤매나 미 구디마 두칸 밤부에나 칼레디 야로이다. 낭나 TV 앵디 앵다나 미 이어 호텔에나 TV기 시리얼 람라부 넌 ꯈꯪꯗ꯭ꯔꯣ? 어도 야우도는 거니. ꯆꯨꯝꯒꯦ ꯇꯧꯔꯒ ꯂꯥꯜꯂꯦ ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯣ ꯁꯨꯡꯂꯧ ꯂꯧꯊꯣꯛꯇꯅ ꯍꯦꯛ ꯊꯦꯡꯍꯟꯕ ꯉꯝꯕꯅꯤ ꯐꯔꯦꯁꯦ ꯉꯁꯤꯒꯤꯗꯤ ꯑꯍꯥꯟꯕꯅꯤꯅ ꯃꯇꯝ ꯐꯠꯇꯦ ꯍꯜꯂꯣ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯏꯌꯥꯔ ꯍꯣꯁꯇꯦꯁ ꯍꯥꯏꯒꯗꯧꯕ ꯀꯣ ꯑꯗꯨꯗꯨꯅꯦꯕ ꯑꯩ ꯍꯥꯏꯗꯣ ꯑꯣꯖꯥ. ꯅꯣꯏꯁꯦ ꯋꯥꯔꯦꯝꯗ ꯍꯦꯛ ꯉꯥꯡꯕꯗ ꯅꯨꯃꯤꯠꯁꯦ ꯇꯥꯍꯟꯕ ꯉꯝꯃꯤ ꯈꯔꯒ ꯉꯟꯅ ꯂꯥꯛꯑꯣ ꯍꯌꯦꯡꯗꯒꯤ ꯌꯥꯏꯀꯣ?